ꯀꯔꯤꯒꯤꯗꯃꯛ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯃꯥꯟꯕ ꯁꯤꯡꯆꯦꯞ ꯊꯥꯕ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯆꯥ ꯃꯆꯥ ꯊꯣꯛꯍꯜꯂꯤꯁꯤꯡꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯊꯣꯛꯍꯜꯂꯤꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯏ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯕ ꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯍꯨ ꯀꯥꯝꯕꯁꯤꯅ ꯀꯅꯥꯅ ꯀꯥꯝꯃꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯅꯗꯕ ꯌꯥꯔꯣꯏ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯅ ꯉꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯆꯪꯅꯕ ꯌꯥꯍꯟꯗ꯭ꯔꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯀꯧꯔꯛꯄꯗꯗꯤ ꯆꯪꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ MLAꯁꯤꯡꯗꯣ ꯐꯝꯃꯤꯟꯅ ꯆꯥ ꯊꯛꯃꯤꯟꯅꯩꯌꯦꯕ ꯈꯠꯅꯔꯤꯁꯤ ꯀꯅꯥꯅꯣ ꯅꯨꯡꯁꯤꯅꯍꯜꯂꯤꯁꯤ ꯀꯅꯥꯅꯣ ꯃꯊꯧꯅꯥ ꯂꯩꯔꯒꯅ ꯃꯔꯤꯡ ꯐꯔꯒꯅ MLA ꯑꯣꯏꯕ ꯃꯣꯏꯁꯨ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯣ ꯄꯟ ꯑꯃ ꯊꯛꯑꯣ ꯅꯣꯏꯅ ꯇꯧꯕꯅ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯒꯠꯇꯅꯤ ꯉꯥꯡꯉꯛꯑꯣ ꯗꯦꯜꯂꯤꯒꯤ ꯃꯌꯣꯟꯗ ꯐꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯕꯨꯛ ꯅꯥꯜꯂꯒ ꯂꯩꯕ ꯀꯥꯡꯕꯨ AC ꯔꯨꯝꯗ ꯐꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯀꯧꯕ ꯃꯤꯇꯤꯡꯗꯗꯤ ꯉꯁꯤ ꯐꯝꯃꯤꯟꯅꯔꯒ ꯉꯁꯤ ꯀꯩꯗꯧꯔꯦ ꯆꯥ ꯑꯍꯥꯎꯕ ꯊꯛꯃꯤꯟꯅꯔꯒ AC ꯔꯨꯝꯗ ꯃꯤꯇꯤꯡ ꯐꯝꯃ ꯂꯥꯛꯃꯤꯟꯅꯩꯌꯦꯕ ꯁꯤ ꯌꯧꯔꯀꯥꯟꯗ ꯅꯣ ꯐ꯭री ꯃꯨꯚꯃꯦꯟ ꯍꯥꯏ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯥꯟꯅꯅ ꯄꯨꯒꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯔꯥꯏꯠ ꯑꯣꯏꯗ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯥꯛꯄ ꯏꯆꯦ ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯇꯦꯟꯁꯟ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯗꯥꯏꯇ ꯂꯧꯔꯁꯤꯗꯒꯤ ꯃꯣꯏꯁꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯧꯍꯟꯗ꯭ꯔꯦꯅ ꯈꯨꯠ ꯊꯥꯡꯒꯠ ꯂꯩꯌꯦ ꯑꯗꯨ ꯌꯥꯔꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯟꯁꯤꯡ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩ ꯄꯥꯔꯇꯤꯀꯨꯂꯔ ꯅꯤꯄꯥꯁꯤꯡꯗ ꯑꯩ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯋꯥꯐꯝ ꯈꯔ ꯊꯝꯅꯤꯡꯕ ꯂꯩ ꯑꯗꯨꯒ ꯏꯆꯟꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ 21st century ꯀꯣ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯌꯥꯝ ꯒ꯭ꯂꯣꯕꯦꯜꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯖꯨꯒꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯤꯡꯉꯤꯒꯦ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯇꯝ ꯑꯣꯏ ꯍꯧꯖꯤꯛ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯈꯔ ꯄꯥꯏꯔꯒ ꯗꯦꯟ ꯑꯔꯪ ꯑꯔꯥꯛ ꯃꯤꯠꯇ ꯈꯔ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯌꯔꯦꯁ ꯃꯅꯤꯄꯨꯔꯒ ꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯔꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯉꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯒꯤ ꯄꯟ ꯑꯃꯈꯛ ꯂꯩ ꯃꯔꯤ ꯑꯃꯈꯛ ꯂꯩ ꯀꯔꯝꯕ ꯃꯔꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯉꯣꯜꯒꯤ ꯃꯆꯥꯅꯦꯅ ꯉꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯒ ꯂꯩ ꯑꯆꯨꯝꯕꯁꯨ ꯑꯣꯏ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯏꯒꯤ ꯃꯔꯤꯁꯤ ꯀꯅꯥꯒꯨꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯈꯔ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯁꯤ ꯍꯦꯛ ꯂꯥꯞꯅꯍꯟꯅꯅꯕꯒꯤ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛ ꯅꯨꯡꯁꯤꯅꯍꯟꯗꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯇꯠꯇꯅ ꯌꯩꯕ ꯍꯧꯔꯛꯑꯦ ꯃꯁꯦ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯃꯅꯤꯄꯨꯔꯁꯤ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤ ꯐꯨꯔꯨꯞ 30ꯒ ꯃꯔꯤꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯄꯤꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯑꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯆꯍꯤ 4,000-5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤꯅ ꯉꯁꯤ ꯁꯤꯡꯊꯥꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯖꯣꯛ ꯈꯔꯒꯤ ꯑꯣꯏꯕ ꯂꯥꯡꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯪ ꯇꯞꯇꯕ ꯑꯗꯨꯒꯨꯝꯕ ꯃꯆꯦꯠ 10 ꯊꯕꯛ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯂꯥꯡꯗ ꯊꯨꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯗꯅ ꯉꯁꯤ ꯂꯩꯔꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯉꯥꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯄꯟꯗꯕ ꯌꯥꯗꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯟꯖꯕꯅꯤ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯃꯅꯦꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯣ ꯀꯔꯤꯒꯤ ꯂꯥꯟ ꯇꯧꯍꯜꯂꯤꯕꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯆꯟ ꯖꯨꯂꯤꯌꯥ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯔꯦ ꯀꯝꯃꯨꯅꯤꯇꯤ ꯁꯨꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯆꯟ ꯖꯨꯂꯤꯌꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯖꯨꯂꯤꯌꯥ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯏꯆꯟ ꯑꯃ ꯂꯩꯕꯗꯣ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯌꯥꯎꯖꯔꯦ ꯀꯝꯃꯨꯅꯤꯇꯤ ꯁꯨꯅ ꯌꯥꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯖꯅꯤꯡꯉꯤꯗꯤ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯂꯕ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯃꯅꯦꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃ ꯍꯪꯁꯦꯕ ꯉꯁꯤ ꯍꯧꯔꯤꯕ ꯅꯍꯥ ꯏꯆꯟꯁꯤꯡ ꯑꯗꯒꯤ ꯏꯅꯥꯎꯁꯤꯡ ꯄꯥꯔꯇꯤꯀꯨꯂꯔ ꯌꯨꯠꯁ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯥꯡꯕꯨ ꯈꯔꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯃꯨ ꯍꯥꯏꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯐ꯭ꯌꯨꯆꯔ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯔꯛꯏꯕ ꯅꯍꯥ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯏꯆꯟꯁꯤꯡ ꯅꯍꯥꯁꯤꯡ ꯅꯈꯣꯏ ꯈꯨꯠꯇ ꯂꯩꯌꯦ ꯍꯧꯖꯤꯛ ꯅꯣꯏ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯀꯔꯤꯒꯤꯗꯃꯛ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯃꯥꯟꯕ ꯁꯤꯡꯆꯦꯞ ꯊꯥꯕ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯆꯥ ꯊꯣꯛꯍꯜꯂꯤꯁꯤꯡꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ
ꯊꯣꯛꯍꯜꯂꯤꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯒꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯅ ꯁꯤꯟꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯨꯠꯇ ꯄꯋꯥꯔ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯑꯆꯧ ꯑꯁꯥꯡ ꯇꯧꯒꯦꯅ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯑꯆꯧꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯍꯨ ꯀꯥꯝꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯂꯥꯡ ꯑꯃ ꯊꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕꯣꯏꯁꯨꯅꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯤꯝꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯐꯨꯔꯨꯞ ꯃꯥꯒꯤ ꯑꯩꯒꯤ ꯈꯥꯏꯗꯅ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯅꯥꯒꯥꯒꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏ ꯀꯅꯥꯒꯤꯗꯃꯛ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯅꯠꯇꯦꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯀꯜꯂꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯈꯣꯡꯊꯥꯡꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯊꯧꯗꯥꯡ ꯃꯊꯧ ꯇꯥꯔꯤꯕ ꯐꯥꯎꯔꯦ ꯁꯤꯡꯉꯦ ꯍꯩꯔꯦ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯅꯠꯇ꯭ꯔꯒꯅ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯃꯈꯛꯇꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯕꯨ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯁꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯍꯨ ꯀꯥꯝꯕꯁꯤꯅ ꯀꯅꯥꯅ ꯀꯥꯝꯃꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯈꯪꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯒꯅꯤ ꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯊꯃꯣꯏ ꯄꯤꯛꯄ ꯃꯁꯥꯒꯤ ꯁꯦꯜꯐꯤꯁꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯈꯤꯗꯅ ꯑꯩꯒꯤ ꯑꯣꯏꯖꯕꯅ ꯃꯁꯤꯡ ꯊꯃꯥꯡ ꯊꯥꯈꯤꯗꯅ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯅꯅꯕ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯔꯛꯄꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯅꯍꯥꯅ ꯍꯦꯟꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅ ꯏꯆꯟꯁꯤꯡꯁꯨ ꯃꯉꯥꯏ ꯏꯅꯥꯎꯁꯤꯡꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯑꯔꯪ ꯒꯔꯥꯛꯇ ꯑꯩꯈꯣꯏ ꯊꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯔꯤꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯔꯛꯇ ꯌꯥꯎꯅꯔꯤꯕ ꯋꯥꯈꯜ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜ ꯑꯄꯤꯛꯄ ꯃꯌꯥꯝ ꯌꯥꯎꯅꯔꯤꯁꯤꯡꯁꯦ ꯃꯁꯤ ꯀꯟꯚꯤꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯀꯟꯕ ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯀꯟꯕ ꯂꯥꯟꯖꯟ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯁꯨ ꯀꯥꯎꯃꯤꯟꯅꯗꯕ ꯐꯩꯌꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯑꯩꯈꯣꯏꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤꯌꯦꯕ ꯌꯥꯝ ꯁꯥꯊꯤꯕ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯂꯥꯟ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯩꯅ ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯄꯤꯁꯦ ꯗ꯭ꯔꯒꯀꯤ ꯄꯥꯔꯠ ꯑꯃꯅꯤ ꯗ꯭ꯔꯒꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯗꯨꯅ ꯗ꯭ꯔꯒ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏꯅ ꯉꯁꯤ ꯃꯤꯁꯟꯗꯣ ꯆꯤꯡꯃꯥꯏꯁꯤꯡꯗ ꯉꯁꯤ ꯇꯧꯔꯤꯕ ꯂꯥꯟ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣꯕꯀꯣ ꯂꯧ ꯄꯔꯤ ꯂꯝ ꯍꯦꯛꯇꯔ 700 ꯑꯦꯀꯔ 200 ꯑꯦꯀꯔ 50 ꯑꯦꯀꯔ 100 ꯄꯥꯛꯇꯛꯅꯅ ꯉꯁꯤ ꯄꯣꯄꯤ ꯊꯥꯔꯛꯏꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕ ꯃꯣꯏꯅ ꯗ꯭ꯔꯒ ꯊꯥꯔꯦ ꯃꯣꯏꯅ ꯗ꯭ꯔꯒ ꯂꯂꯣꯜꯂꯦ ꯑꯩ ꯍꯧꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯑꯁꯥ ꯊꯝꯃꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯗ꯭ꯔꯒ ꯄꯤꯖꯔꯦ ꯃꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯨ ꯗ꯭ꯔꯒ ꯆꯥꯔꯅꯤ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯨ ꯗ꯭ꯔꯒ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯥꯟꯅꯅꯕ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯥ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯗ ꯆꯪꯉꯤꯕ ꯂꯥꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯦꯕ ꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯍꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯋꯤ ꯀꯣꯏꯁꯟ ꯍꯪꯕ ꯑꯩꯈꯣই ꯇꯣꯛꯐꯝꯁꯦ ꯉꯁꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯅꯤꯉꯣꯜꯁꯤꯡ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡ ꯈꯪꯕ ꯌꯥꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦꯕꯀꯣ ꯅꯦꯄꯥꯜꯗ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯀꯣ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯁꯤꯅꯤ ꯍꯧꯔꯤꯕ ꯅꯍꯥ ꯅꯣꯏ ꯈꯛꯇ ꯂꯩꯔꯕꯅꯤ ꯉꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯔꯥ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯔꯝꯗꯝ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯏꯕ ꯃꯆꯥ ꯃꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯗꯕ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯚꯣꯠ ꯀꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟ ꯀꯌꯥ ꯇꯨꯔꯥ ꯇꯨꯅ ꯉꯁꯤ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ MLA ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯉꯁꯤ ꯄꯔꯥ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯄꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯉꯁꯤꯗꯤ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦ ꯀꯣꯏꯁꯟ ꯍꯪꯁꯦ ꯃꯣꯏꯗ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ
ngasi di si area si tapaki area si dita no free movement na ngasi community macam nama ya handri Delhi ki lusi ko na karo patadi chang na ya handri hai madu ko community ani ki MLA sing do thamin ra sa thamin ne ba da khan ri sikana no nuksi na handri sikana no ba mathong na la ga maring gen phargana MLA oi mo chu line ma chingo pan ma thako noina to na lali khoi to na chumi hai ba mo gat ten ngano Delhi ki mai won da phamba masak atau khajaba mabuk na laga leba kanggu esim na phama kanggu junduna kau ko meeting ngati ngasi phamin daga ngasi kedawre sa haw thapin daga esim na meeting phama lakmi nai si yor kan na no free movement hai prajada lam thak tawba prajada awa ma pi yu ni kana kana ma ko kasi khangma tam oire ai khoi mayam gi thawai kan ni ai khoi mayam gi lanchung nga kani Sahupagi lamjen da Manipur hai imale ba Manipur se state singa manana pugune na ekoi mayam ni right way da pigi benatro asai areas da moina achum sadana miyam leader ni gai da ngang da si changtok question paper yam yaure ure koi question hang mathok tari kana nungsin handri ba kana ro si MLA ba ngang khabar da si khabar da yawe nungsin na ba lambi wer na khona matam da IDP mayam na mai da hajan jage hai re amagi su ai khoi kharana khana ba sinji kari no hai MLA na hai ni ko kana da hai ni ba khana na kana sinli ba nuksin na ba thoda han kana lo ko dori ba asu ko question hang ma tro adu praja mo ina khoi ni ka dore itan ni mangai ba khoi life sinara tar ga di itan jingi ba life ija sinara tar ga di mabung mo ina khoi na itan ni da laman khum mai ba di hon sara to si di Iswana pipa kritik na tebe lu na suya po naman ni aduga isa ina usu mga ina sana sagi na yung do mina may thage la kara kadi na yung do may thana la na yung do kanana kita mga sana protection to hora jabe nung masagi rai ni kana chinduri adugumba yung may thaba la pa ichi chen mayam gi life tension ba la pa mayam sundo adu kanana kita mga mayam gi title lawrence dagi mo chuduna kasi koi di kain tong andre na ku thangat lai adu ya bara ne aduga prajam shino oi ne ai ichi chen Imam the gang rep to give a ba chi chen mayam thim khana na yu mayam do hali mi sing duga ai ga nushi no wi na sana sa gi na yu ma ke mai thada la ki ba du mi sing duga nushi no hai ya duri bra ama ju pen tho ama ju handu hai ga nushi na ba gi oi ba du ba shelmi ga do moi na ga si ke do re sin da na ga si praja tai na le ade ga si koi question hang ma ta moi di bra pen hang ni se na ha oi na koi tu ni na ta moi bra question koi asi nei na ta moi re Nahaw ay kay yenga lay gadra nahaw ay chana mo na ningon na mo na kay chunta lay gadra tungi future Manipur ma kita mai kay kana dai telo duri kya pare mo na to mi kani na kay yenga lay rase how many days chahi ani ka thatra in pan sure chahi hum bhaga dore ji lan nang da ba lan yaw da ba noi khoi di awa ba se khara ba kai khang ga ju maximum thawai di yo ngam de lan jena na si IDP lay ba cookie gi lay ba do mi cham ju mangai Wai dai gi ba tu mi chi sa nyu mangai mo na thirei awa ba si di mo na khangye adu gi awa ba do si government nga si kali ubi la ga ko shine kan hang ni de adu ai khoi horai ba tungi na ha ma yam na ai khoi disi lo mo tam mo ne sin loi dri Manipur se sikup sana thugai ning ba du ba yam na hai ba script writer film da ha na khoi script writer iba miyo yamaga film do puthong na bada pasha mayam thada badu ba producer amaga aduga producer amadi script writer ira ba kangbu sindo film oina act tawna ba tamka director kharaga aduga miyoi kharana Manipur se lila sanara le hamse kawum se aduga lila sanara mayam sindo kana na parata mi ga ta ga di hori ba youths mang den chili ba che chan mayam mang den chili ba na mayam lu kta le ai khoi noi di future ha kai ubunga mi ta hi ta ge na khoi na ngasi class ai 12 loiraga graduation loiraga ai gi tongan ba ai gi hof ai engineer organi ai doctor organi ai scientist organi na tara whatever ai business organi na tara ai kai ma thakra tong ni na sagar ba asa se asi Manipur na ku thi ab hai biyo kari asa u ngam ge kari asa u ngam ge asi totally hatu ni ne ba se hori ma na ha ji tungi oi ba asa ma oi ma ngam thami se asi kana no ma du so ai khoi ni ha ga du ra adu tungi asa ma gi da tungi miro na ma gi da youth Naha sing dum khutung sapia kana Manipur kana na kita maka tumba thak tong gere chok ma yam jega se ka doi tumina ngasi yemiyo magi mayu mai kai kari be mele manti me amsi magi mayu kai magi ni piya magi lai ba property me amti yemiyo kari awa lagi moida
ꯑꯗꯣ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕ ꯉꯁꯤ ꯇꯥꯃꯤꯟꯅꯔꯤꯕ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯐꯇꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯈꯛ ꯎꯗꯨꯅ ꯂꯩꯔꯕꯅꯦ ꯑꯗꯨꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯎ ꯃꯦꯅꯤ ꯏꯌꯔꯁ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏ ꯉꯥꯏꯈꯤꯁꯦ ꯍꯥꯏꯕꯅꯣ ꯏꯔꯥꯡ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯔꯥꯏꯠꯇꯨꯗꯤ ꯑꯩꯈꯣꯏ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯃꯈꯛ ꯎꯍꯟꯕ ꯇꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨ ꯑꯁꯥꯗꯨ ꯎꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯎꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯍꯪꯕ ꯑꯃ ꯆꯪꯉꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯦꯃꯤꯂꯤꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯀꯔꯤ ꯑꯣꯏꯔꯦ ꯎꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯒ ꯌꯦꯡꯉꯨꯀꯣ ꯃꯆꯥ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯃꯆꯥ 3 4 ꯄꯣꯛꯄ ꯃꯇꯝꯗ ꯃꯆꯥ 3 ꯄꯣꯛꯄ ꯅꯠꯇ꯭ꯔꯒ 4 ꯄꯣꯛꯄ ꯃꯇꯝꯗ ꯑꯦꯛꯁꯦꯞ ꯃꯆꯥ ꯑꯃꯈꯛ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯦ ꯈꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯑꯇꯩꯗꯤ ꯀꯩꯗꯧꯔꯦ ꯈꯤꯇꯪ ꯆꯥꯎꯔꯛꯄꯒꯅꯦ ꯀ꯭ꯂꯥꯁ ꯃꯈꯥ ꯇꯥꯅ ꯇꯝꯊꯔꯨꯔꯅꯨ ꯅꯤꯉꯣꯟꯁꯨ ꯃꯉꯥꯏ ꯍꯌꯦꯡꯁꯤ ꯃꯌꯨꯝ ꯄꯥꯟꯈꯤꯗꯧꯔꯕꯅꯤ ꯄꯤꯕꯥꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯊꯦꯡꯅꯗꯧꯔꯕꯅꯤꯅ ꯂꯥꯏꯐꯁꯤ ꯃꯣꯔꯦꯜꯗꯤ ꯍꯟꯈ꯭ꯔꯕꯅꯦ ꯃꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯃꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯌꯦꯡꯕꯤꯌꯨ ꯅꯣꯏ ꯑꯝꯇꯪ ꯅꯣꯏ ꯆꯍꯤ 30 ꯐꯥꯗꯕ ꯌꯥꯎꯔꯝꯒꯅꯤ ꯆꯍꯤ 10ꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯆꯍꯤ 10ꯒꯤ ꯅꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯦꯡꯉꯣ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯉꯁꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠꯂ ꯌꯦꯡꯉꯣ ꯑꯗꯣ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯒꯨꯝꯕ ꯂꯩꯔꯒ ꯌꯦꯡꯉꯣ ꯂꯥꯏꯔꯕ ꯏꯃꯥ ꯏꯄꯥꯗꯣ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯅꯦ ꯃꯤꯗ ꯅꯤꯔ ꯆꯥꯔꯝꯗꯦꯕ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗꯅꯦ ꯉꯝꯅꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯔ ꯍꯣꯠꯅꯔꯒꯅꯦ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯝꯃꯝꯃꯦꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ 21st ꯁꯦꯟꯆꯨꯔꯤ ꯌꯧꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯉꯁꯤ ꯆꯠꯅꯤꯕꯤ ꯑꯣꯏꯔꯦꯕ ꯀꯣ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯆꯠꯅꯤꯕꯤ ꯑꯣꯏꯔꯦꯕ ꯃꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝꯂ ꯆꯥꯎꯊꯣꯛꯄꯒꯤ ꯈꯨꯗꯝ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕ ꯑꯁꯥꯁꯦ ꯑꯗꯨ ꯏꯃꯥ ꯏꯄꯥꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯨ ꯂꯣꯏ ꯇꯥꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯗꯤ ꯇꯧꯔꯔꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯆꯦ ꯏꯆꯟꯒꯤ ꯑꯋꯥ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯆꯠꯈꯤ ꯇꯥꯕꯅꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯟꯕꯅꯣ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯊꯝꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯃꯇꯧ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗ ꯑꯣꯝꯃꯒ ꯆꯥꯛꯑꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯨ ꯀꯥꯝꯁꯤꯜꯂꯕ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯗꯥꯏꯔꯦꯛꯇꯔ ꯔꯥꯏꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯂꯥꯛꯆꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯐꯗꯦ ꯃꯈꯣꯡꯁꯨ ꯇꯦꯛꯁꯅꯨ ꯃꯃꯤꯠꯁꯨ ꯇꯥꯡꯁꯅꯨ ꯄꯩꯁꯥꯁꯨ ꯄꯥꯏꯁꯅꯨ ꯑꯣꯃꯣꯔꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯑꯗꯨꯒ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯅ ꯂꯣꯏꯅ ꯉꯝꯒꯗꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ 30 ꯃꯅꯨꯡꯗ ꯑꯄꯤꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯆꯧꯕꯁꯨ ꯑꯣꯏꯁꯅꯨ ꯑꯄꯤꯛꯄꯅ ꯉꯝꯖꯕꯗꯣ ꯑꯗꯨꯝ ꯇꯧꯁꯅꯨ ꯑꯆꯧꯕꯅ ꯉꯝꯖꯕ ꯑꯗꯨꯝ ꯇꯧꯁꯅꯨ ꯑꯗꯣ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯗꯥꯏꯇ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯉꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯃꯤꯟꯅꯁꯦ ꯃꯐꯝꯁꯦ ꯁ꯭ꯋꯥꯏ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ